Siya amadi mama Siyagi mapana laikhidraba matung mama macha khaktang tarak laijaba imung amani nongma siyadu mapabu yam ningsingduna kaplami. Baba ay ngasidi baba bu yam ningsingi baba yam uninge baba nang layramladi ay ngasise kayam nungaini. Siya mapana hek laikhidraba matungdagi mahak hanagumna tawkidre matam ayamba wakal inung nungaitana adum lairami. Siyagi mapana lairingai matamda siyagi imung manung yam harau nungaina lairami. Siyagi mapa nungtigi thabak suba chatlami mapana thabak halakpada siyagi achapot amamam nungtigi adum laibiraklami. Ibema nangbu tumba hagotribo hojikpau Thengle hagolone nasaka to amata fararoine nangbo hagolo Ngaktang tumkhige baba yam tumningli tumsit phadri ay ngahak layraga oina hagotke. Tumsit phadri kaina yam tuna hagolo ko nangi achapot mayam ama lairaklabani nang hagolaktradi mingonda oina loina pithokhrani hagolaga mapanda thuna lao ko baba mapanda ngairamage sasar hagolo. Hoi baba ay hagolaga thoglage baba adum chatlamo. Baba ay achapot layre haidaine kadaino charage pirao achapoto. Ayuk sidabu kaidagi achapot no siya nangna achapot pambasidi onthokna pami he kaidagi no ayuk sidabu. Baba na hojikta achapot mayam layre haina hairine aingonda kadaino achapoto pirao charage. Babana nang tumba hagonaba haina haibani siya achapoti horen babana thabak halakpada oina mayam laibiraktoini ayuk antana achapot chaba phatteko. As baba se aingonda haijinliro haise ai saujarakni horen halakpada achapot ahau ba mayam oina lairao hek lairaktabada aidi hayang ayuk tumba sungau hagotloidabani yangu hek lairaktradi yaroiko. Hoi babana horen thabak halakpada soidana laibirakese ichagi achapot ahau budo fazana namaga yumda laiminaramuko. Asumna machanupi siyaga wari sanaramlaba matung siyagi mapasu thabak mafamdamu chatkare. Siyagi mapana thabak chatpada lambida gari amana thomjinlambadagi mafam aduda khudakta siyagi mapa adu laikhidre. Mapana laikhidaba numit adu ningsinglubada siyadi mapabu hena ningsingduna mathwai yamna nungairamde. Ima ay ngasidi thawai yam nungaite baba bu yam ningsingi baba lairingai matamdadi aigi birthday numitsida baba na cake adum laibibani ngasidi baba laitribanina aigi cake se kanana laibiraktoino ai baba bu yam ningsingi. Siya karigino nangna dumaina hairidubo nangidamak ima lairisidi wakhal yam pikthaba taunuko chalo imungda dum lairadi nang wakhal do yam sontharani namanabi hoiromda ngaihak koithoklu cho chalo nasado khara nungainaba. Hoi ima ai thaja hoiromda ngaihak chaluge mana sungarang lao hairakpani yam thuna amuk lake ai. Hoi ado yam kuinadi lairakanuko imasu ithanta kuina laiba nungaite phat chatluraga ngaihak lairaga yam thuna amuk halao. Hoi ima yam kuina lairaoida adum yam thuna laktoini. Siyana mayumdagi tholaktuna thajagi manakta lakpada lambida nupa kharana siyagi matungda inaraklami. Siya nupa kharana sum inarakpaduda kiboi lakpoi tawduna kanna chatlami adubu khanghaudana nupasing aduna siyabu thachalami. Kaigino noina aigi lambi thachinlaga thamnise aigi lambi thadoo kana no noibo karigino aigi lambi thalise. Aikhoibu khangdabaro haise
ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯍꯦꯔꯣ ꯉꯥꯛꯇꯅꯤꯅꯦ ꯏꯕꯦꯝꯃ, ꯍꯥ 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 ꯍꯥ, ꯑꯩꯈꯣꯏꯕꯨ ꯈꯪꯗꯦ ꯀꯥꯏꯅ꯫ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯂꯤꯗꯣ ꯅꯌꯨꯝꯗ ꯅꯆꯦ ꯅꯆꯟꯒ ꯂꯩꯇ꯭ꯔꯣ ꯅꯣꯏꯒꯤꯁꯨ? ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡꯀꯥꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ꯫ ꯀꯥꯟꯅꯗꯦ ꯚꯥꯏ, ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯐꯥꯔꯒ ꯊꯨꯅ ꯄꯨꯍꯧꯔꯁꯤ꯫ ꯃꯤ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯐꯔꯛ ꯑꯃꯨꯛ ꯇꯥꯅꯅꯤ꯫ ꯁꯠ ꯄꯨꯍꯧꯔꯁꯤ꯫ ꯏꯕꯨꯡꯁꯥ, ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯕꯤꯅꯨ꯫ ꯅꯆꯟꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯆꯜꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯗꯤ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯇꯪ ꯂꯩꯖꯕꯅꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯨ ꯏꯕꯨꯡꯁꯥ, ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯁ ꯚꯥꯏ, ꯀꯥꯟꯅꯗꯦꯁꯦ꯫ ꯃꯥꯅ ꯉꯥꯡꯕ ꯁꯨꯝ ꯇꯥ ꯂꯩꯔꯒ ꯃꯇꯝ ꯃꯥꯡꯅꯕꯅꯤ꯫ ꯃꯤ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯊꯨꯅ ꯐꯥꯔꯒ ꯄꯨꯍꯧꯔꯁꯤ꯫ ꯃꯥꯅ ꯉꯥꯡꯕ ꯁꯨꯝ ꯇꯥ ꯂꯩꯔ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯅꯈꯣꯏꯅ ꯇꯧꯔꯤꯗꯣ ꯃꯄꯥ ꯑꯩ ꯂꯩ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯉꯁꯤꯗꯤ ꯂꯩꯔꯝꯃꯣ꯫ ꯈꯪꯍꯧꯗꯅ ꯃꯁꯛ ꯎꯕ ꯐꯪꯗꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃꯅ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯐꯨꯔꯒ ꯊꯅꯝꯂꯦ꯫ ꯁꯤꯌꯥꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯃꯟꯗꯅ ꯃꯌꯨꯝ ꯇꯥꯅ ꯆꯦꯟꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯁꯨ ꯈꯪꯗꯦ꯫ ꯌꯨꯝ ꯌꯧꯅꯕ ꯍꯥꯟꯅ ꯑꯝꯇ ꯆꯠꯍꯧꯈꯤꯒꯦꯗ꯫ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯩ꯫ ꯀꯔꯤ ꯑꯣꯏꯖꯥꯠꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯆꯦꯜꯂꯛꯄꯒꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦꯗ꯫ ꯐꯃꯨꯡꯗ ꯉꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯤꯌꯥꯒꯤ ꯃꯄꯥꯅ ꯁꯤꯌꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯁꯤꯌꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯥꯛꯇ ꯃꯤ ꯑꯃꯅ ꯂꯩꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯤ ꯑꯃ ꯂꯩꯕꯗꯨꯃꯥꯏꯅ ꯇꯧꯏ꯫ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯅꯍꯥꯟꯒꯤ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯑꯍꯨꯝꯗꯣ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ꯫ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦ꯫ ꯂꯥꯏꯒ ꯑꯣꯛꯅꯔꯖꯥꯠꯂ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯦ ꯇꯧꯔꯤꯁꯦ꯫ ꯅꯣꯡꯃꯁꯨ ꯁꯤꯌꯥꯅ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯕ ꯐꯦꯟ ꯑꯗꯨ ꯃꯤ ꯑꯃꯅ ꯄꯥꯏꯕꯒꯨꯝꯅ ꯑꯃꯨꯛ ꯊꯥ ꯑꯃꯨꯛ ꯃꯨꯊꯠ, ꯑꯃꯨꯛ ꯊꯥ ꯑꯃꯨꯛ ꯃꯨꯊꯠ ꯑꯗꯨꯝ ꯇꯧꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯤꯌꯥꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ? ꯂꯥꯏꯒ ꯂꯩꯔꯖꯥꯠꯂꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯣ? ꯑꯩꯈꯣꯏ ꯏꯃꯥꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯏꯊꯟꯇꯒ ꯂꯩꯔꯦ, ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯇꯧꯗꯣꯏꯁꯦ꯫ ꯁꯤꯌꯥꯗꯨ ꯃꯃꯥ ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯃꯥ ꯍꯜꯂꯛꯄ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯁꯤꯌꯥꯅ ꯃꯃꯥꯗ ꯃꯥꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯤꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯈꯜꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯅꯤꯗ꯫ ꯏꯃꯥꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯗꯦꯗ꯫ ꯈꯪꯗꯦꯗ, ꯑꯩ ꯋꯥꯈꯜꯅꯔ ꯖꯥꯠ ꯖꯥꯠ ꯉꯥꯛꯇꯅꯤ ꯑꯩꯅ ꯎꯔꯤꯁꯦ꯫ ꯃꯄꯥꯟꯒ ꯊꯣꯛꯇꯧꯕ ꯇꯜꯂꯦꯗ ꯏꯃꯥ ꯑꯩꯗꯤ꯫ ꯀꯤꯕ ꯑꯃꯁꯨ ꯌꯥꯎꯔꯦ꯫ ꯋꯥꯈꯜꯗꯣ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨꯀꯣ꯫ ꯏꯃꯥꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯌꯨꯝꯗ ꯀꯤꯕ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤꯀꯣ ꯏꯕꯦꯝꯃ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯀꯤꯕꯕꯨꯗꯤ ꯀꯤꯗꯦꯗ ꯏꯃꯥ꯫ ꯍꯣꯏ ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯐꯃꯨꯡꯗ ꯉꯥꯛꯇ ꯍꯤꯞꯂꯨꯒꯦ꯫ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯑꯣ꯫ ꯑꯩ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯌꯥꯒꯤ ꯕꯥꯔꯗꯦ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯕꯕꯥ, ꯉꯁꯤꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯉꯁꯤꯗꯤ ꯕꯕꯥ ꯅꯪ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯀꯦꯛ ꯀꯅꯥꯅ ꯂꯩꯕꯤꯅꯤ? ꯕꯕꯥ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ꯫ ꯅꯪ ꯂꯩꯔꯝꯂꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯁꯤꯌꯥ, ꯀꯞꯀꯅꯨꯁꯦ꯫ ꯅꯪꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯀꯞꯄ ꯐꯠꯇꯦ꯫ ꯅꯪꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯈꯪꯍꯧꯗꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯃꯥ, ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯅꯍꯥꯟꯈꯩꯗꯤ ꯈꯣꯡꯗꯕꯅꯤ, ꯉꯁꯤ ꯈꯛꯇꯪ ꯈꯣꯡꯂꯛꯂꯤꯁꯦ? ꯑꯗꯨꯁꯨ ꯄꯨꯡ 7 ꯆꯞ ꯆꯥꯅ꯫ ꯁꯤꯒꯤ ꯄꯨꯡꯁꯤꯗꯤ ꯕꯕꯥ ꯂꯩꯔꯤꯉꯩꯗ ꯕꯕꯥꯅ ꯍꯦꯛ ꯍꯦꯛ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗꯨꯅꯤꯅꯦ ꯏꯃꯥ꯫
ꯀꯔꯤꯅꯣꯅꯦ ꯁꯤꯌꯥ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ ꯏꯃꯥꯗꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ. ꯁꯤꯌꯥ ꯑꯃꯗꯤ ꯃꯃꯥ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ. ꯁꯤꯌꯥꯒ ꯃꯃꯥꯒꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯅꯥ ꯍꯪꯕꯅꯣ ꯅꯪꯕꯨ ꯏꯃꯥ, ꯌꯨꯝ ꯑꯁꯤ ꯁꯤꯌꯥꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯑꯩ ꯄꯣꯠ ꯑꯃꯈꯛꯇꯪ ꯊꯤꯟꯖꯔꯛꯄꯅꯤ. ꯍꯣꯏ ꯃꯥꯅꯦ ꯁꯤꯌꯥꯒꯤ ꯌꯨꯝꯅꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯅꯁꯛꯁꯨ ꯈꯪꯗꯦ ꯀꯔꯤ ꯄꯤꯕ ꯂꯥꯛꯄꯅꯣ ꯏꯃꯥ, ꯅꯨꯄꯥ ꯑꯃꯈꯛꯅ ꯁꯤꯌꯥꯒꯤ ꯃꯤꯡꯗ ꯕꯥꯔꯗꯦꯒꯤ ꯀꯦꯛ ꯑꯃ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯆꯕꯅꯤ ꯏꯃꯥ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯀꯦꯛ ꯑꯣꯔꯗꯔ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯀꯅꯥꯅ ꯇꯧꯔꯤꯖꯥꯠꯅꯣ ꯀꯦꯛ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡꯗꯤ ꯈꯪꯕ꯭ꯔꯣ ꯀꯔꯤ ꯀꯧꯒꯦ ꯑꯩ ꯑꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ. ꯑꯩꯗꯤ ꯄꯣꯠꯁꯦ ꯊꯤꯟꯕ ꯂꯥꯛꯆꯕ ꯈꯛꯇꯅꯤ. ꯑꯗꯨꯗꯤ ꯑꯣꯐꯤꯁꯇ ꯌꯦꯡꯗ꯭ꯔꯗꯤ ꯈꯪꯂꯔꯣꯏ. ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯅꯨꯄꯥꯗꯨꯕꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯅꯃꯥꯟꯅꯕꯤꯅꯒ ꯀꯛꯏꯖꯥꯠꯂꯣ ꯀꯛꯑꯝꯃꯣꯏꯗ ꯅꯨꯄꯥ ꯑꯃꯅ ꯀꯛꯄꯅꯤ ꯍꯥꯏꯗꯨꯗꯤ ꯀꯦꯛꯁꯤꯁꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯀꯦꯛꯇꯨꯅꯤ ꯑꯣꯔꯗꯔ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯀꯦꯛꯁꯤꯗꯤ ꯃꯤ ꯀꯅꯥꯝꯇ ꯈꯪꯗꯕꯅꯤ ꯕꯕꯥ ꯈꯛꯇꯅꯤ ꯈꯪꯂꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯕꯣ ꯈꯪꯍꯧꯗꯅ ꯁꯤꯌꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯥꯡꯗ ꯁꯤꯌꯥꯒꯤ ꯃꯄꯥꯗꯨ ꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯀꯦꯛꯇꯨ ꯕꯕꯥꯅ ꯀꯛꯄꯅꯤ. ꯕꯕꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯕꯕꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯏꯆꯥꯕꯨ ꯁꯦꯟꯅꯔꯤꯕꯅꯤ. ꯏꯆꯥꯒꯤ ꯕꯥꯔꯗꯦꯁꯦ ꯌꯥꯎꯕ ꯅꯪꯅꯕ ꯕꯕꯥ ꯂꯥꯛꯂꯤꯕꯅꯤ. ꯕꯕꯥ ꯑꯃꯨꯛ ꯍꯟꯕ ꯊꯦꯡꯈ꯭ꯔꯅꯤ. ꯏꯆꯥꯒꯤ ꯕꯥꯔꯗꯦꯗꯣ ꯍꯧꯔꯁꯤ ꯂꯥꯛꯑꯣ. ꯕꯕꯥ ꯍꯟꯕ ꯊꯦꯡꯈꯤꯅꯤ. ꯊꯨꯅ ꯍꯧꯔꯁꯤ. ꯁꯤꯌꯥ, ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯕꯥꯔꯗꯦ ꯑꯗꯨ ꯇꯧꯔꯝꯃꯤ. ꯃꯄꯥꯗꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯕꯅꯤꯅ ꯁꯤꯌꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯅꯥꯛꯇꯒꯤ ꯈꯔ ꯂꯥꯞꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯕꯕꯥ ꯅꯪꯁꯨ ꯁꯤꯗ ꯂꯥꯛꯑꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗ ꯂꯩꯔꯤꯗꯣ ꯁꯤꯗ ꯂꯥꯛꯑꯣ ꯕꯕꯥ ꯏꯕꯦꯝꯃ, ꯕꯕꯥꯗꯤ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯆꯪꯂꯛꯄ ꯌꯥꯗꯦ. ꯑꯗꯨꯅꯅꯤ. ꯍꯧꯔꯣ ꯍꯧꯔꯣ ꯕꯥꯔꯗꯦꯗꯣ ꯕꯕꯥ ꯍꯟꯕ ꯊꯦꯡꯈ꯭ꯔꯅꯤ. ꯕꯥꯔꯗꯦ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯤꯌꯥ ꯃꯄꯥꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯕꯕꯥ ꯅꯪ ꯍꯧꯖꯤꯛ ꯍꯟꯈ꯭ꯔꯒ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯇꯣꯏꯅꯣ ꯅꯪ ꯂꯩꯇꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯌꯦ. ꯏꯆꯥꯅꯨꯄꯤ ꯁꯤꯌꯥꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯒꯅꯨꯀꯣ ꯃꯃꯥ. ꯕꯕꯥ ꯅꯪ ꯆꯠꯈ꯭ꯔꯅꯨꯋꯣ ꯑꯩꯈꯣꯏꯒ ꯁꯤꯗ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯔꯁꯦ ꯅꯪ ꯂꯩꯇꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ ꯆꯠꯈ꯭ꯔꯅꯨꯋꯣ ꯕꯕꯥ ꯅꯪ. ꯁꯤꯌꯥ, ꯕꯕꯥꯗꯤ ꯁꯤꯗ ꯂꯩꯕ ꯌꯥꯗꯦ. ꯑꯗꯨꯅꯅꯤ. ꯅꯪ ꯕꯕꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ. ꯃꯇꯝ ꯄꯨꯝꯕꯗ ꯕꯕꯥ ꯅꯣꯏꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ. ꯕꯕꯥꯁꯨ ꯊꯦꯡꯂꯦ. ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ. ꯃꯃꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ. ꯑꯁꯨꯝꯅ ꯃꯄꯥꯗꯨ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ. ꯁꯤꯌꯥꯒ ꯃꯃꯥꯒꯁꯨ ꯃꯄꯥꯕꯨ ꯈꯥꯝꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ.